Ming tabiru khwai punnak pu image TV na taram na okchabaga loina Brajesh Kumar na khurumjari ngasigi marobe pauda Kakchingda Governor Award yauna tongan ba mana kunmari mio yankai humdoida lanthokre hayengdagi pangthokpa hogodoriba sangai festival silliba lengakpu RK Meghena thagatpa phongdokki amasung naraklaba matam khaktada layang-bagi hainabi thadoklasi haina MP Laishemba Sanajawbuna hairi Mapung Pau Lovirasi Library and Information Center Kakchingge Kunmari Raksuba tongan ba manasing lanthokpagi thorum ama ngasi center asigi mipun sangda jinglemna pangthokre center asina piba khwaidagi lemjaningai oiraba mana Governor Award Kakching Library Award yauna tongan ba makhalgi mana kunmari mio yankai humdoida lanthokhiba ngasigi thorum aduda Chief Guest oina saruk yagadaba Manipurgi Governor Laganation Khanghodana oirakpa masagi hakchangi phibamna maram oiraga thorom aduda saruk yaba ngamkhidrabasu Governor asina mahaki warol gi record oina tharaklaga tilliba miyamda thanki ngasigi mana lanthokpagi thorom aduda wagwai SC gi MLA Dr. Usam Deben Kakching SC gi MLA M Rameshwar amasung DM University ki Vice Chancellor Professor and Rajmohana Guest of Honor Singh Oina Saruk Yabaga Loinana Senior Citizens Forum Kakching ki President Su Oiriba Kakching SC gi Hanagi MLA Ednimaina President Oina Saruk Yaki MLA Dr. Usam Debena Kunaida Library na Piriba Kanaba Singh Panbaga Loinana Library and Information Center Kakching na Piriba manasing asina horokliba mahiroi singda mithoi mihanba mioi amamam oiduna Kakching lamdamgi mingchat purakpada mateng pangba ngamlagani haiba gi thajaba thamki MLA M Rameshwarna haikibadana mahiroi amagi punsida thagatpiba pukning thogatpiba haibasi yamna maru oi mipum khudingmakta semliba mapuna wakhal loksing asi pibirai Isa da piriba wakal loksing adu sizinaraga kunai gi yaifanaba thabak taurabadi kunai asi ingna sikna leigadabani isana tamluriba khangluriba loksing adu thabakta onthokpa ngamba haibasi yamna maru oi loksingbu thabakta onthokpa ngamdrabadi tamluriba mahi adu kanafam khangdaba mahi oigani haiki panba yabadi ngasi lanthokiba tongan ba Makhalgi mana kunmarigi manungda khwaidagi lemjaningai oiriba SSLC examination gi Manipur pumbagi topper da piba Governor Award Kakching Library Award asida sel oina lupa lising tarani thoiga sakhang se amaga yauri mana asi Manipuri Governor amasung Kakching gi miyamna katpani handak sahi gi oina SSLC examination 2022 gi topper oikhiba Catholic School Kansipur gi mahiroi Rahul Laishramda mana asi khusinaki ngasi thorom adugi manungsanna Library and Information Center Kakching na puthokpa ningsing sefong souvenir amasu athoiba mithung singna phongki mamangda amukta pangthok triba mawongda sangai festival kumhai state asigi mafam kayada paksana pangthoknaba lengakna hotnarakpa asimak thagatningai ni haina lona Thinkraba Lalhulup amagi former chairman RK Meghena Phongdrokli maki yumda pangthokpa paumisinga unabada mahakna hai hayengdagi numit 10 chupna chatha gadoriba kumai asiga mari leinana Meghena makha tana kangla manunggi kangjeibung mapal kangjeibung amadi hapta kangjeibung asi lamdam asigi puwariga sagon naduna laklaba Masana sing maru oina sagol kangjei mukna kangjei amadi mukna na singba masana singi oina akhanna thamba sanabung ohenningi phongdoki
कुमई असी सरुक अमा ओइना कंगलागी सेंगलबा लाइफमलेन मनुंग लैबा कांगजेपुंगदा पुवारीगा सागोनदुना लाकलबा सगोल कांगजे सानरिबा असिमक्सु सिंथानिंगाइनी हाइकी महाकना मखा तारदुना कुमई असी पांथोकदौरिबा मफम खरदा इरमदम असिगी अरिबा लाइरिक पुया सिंगबु उठोक्तुना लमकोइबा सिंगदा खंगहनबगी अपाम्बा लैफोंदोकी हयेंदगी हौदुना मणिपुर के तोंगान तोंगान मफम सिंगदा पांथोकदौरिबा मणिपुर संगाई फेस्टिवल असिदा लंबी सिंगदा गाड़ी चिनबा अमरी ट्रैफिक रूल्स थुगाइबना सिंगबदा थेनगदौरिबा खुदोंग सादबा सिंग असी कोहन्ननबगिदमक होम डिपार्टमेंटना थोखिबा ट्रैफिक रूल्स रेगुलेशंस रेस्ट्रिक्शन रूट डाइवर्शन वेन्यू सिंगी गाड़ी पार्किंग ऑर्डर अदु मियाम ngakna चटपियु हाइना डीआईजी रेंज 3 कामई अंगम आईपीएस नंगसी इम्फाल वेस्ट की एसपी की कॉन्फ्रेंस हॉल द पांथोखिबा पाउगी मफम अमदा फोंदोखरे महाकना मखा तादुना हाई होम डिपार्टमेंट ना थोखिबा ऑर्डर अदुगी मतुंग इना सेकमाइदगी रोड डाइवर्जन पीगनी कनागुंबा रोड डाइवर्जन तौबा पामदबा मियोय सिंगना अयुक की पुंग तरुक की ममांगदा रूट अदु लांथोकलगा चटपियु नत्रगना होम डिपार्टमेंट मखोइदा पीगदौरिबा पार्किंग स्पेस अमदी फैसिलिटी अदुदा लैरगा नुमिदांग पुंग मापलगी मतुंगदा नॉर्मल रूट दा अदुम चटप यागनी मोइरांग खुनौगी ओइनसु वेन्यू ओइरिबा एथनिक पार्क असी लांथोक्तना माइकई अनिमक्की लाखफमदा थमलिबा पार्किंग की एयरमार्क अदुदा पब्लिक ना गाड़ी सिंग पार्क तौबियु जीपीओ संजनथोंग थंगल जनरल स्टेच्यू के अकोइबदसु रोड साइड पार्किंग तौबिगनु फेस्टिवल असिबु सरुक याननबगिदमक लाक्लिबा वीआईपी वीवीआईपी टूरिस्ट सिंग लोकल विजिटर्स सिंग की ओइना खुदोंग चाननबगिदमक डिस्ट्रिक्ट सिंग की एसपी कुनिमकना अरेंज तौब लोइरे हैंगांग मार्जिंग की ओइनसु पार्किंग स्पेस खक्त नतना फेरी सर्विस फाउबा लैरे मरांग कायना लैरिबा पार्किंग स्पेस अमदी फेस्टिवल की वेन्यू फाउबा ट्रैफिक पुलिस अमदी सिविल पुलिस यावना गाइड तौननबा सेम साब लोइरे हाइकी पाउगी मफम अदुदा सरुक याखिबा इम्फाल वेस्ट की एसपी केएसएस शिवकांत आईपीएस ना फोंदोखिबदा हंदक की फेस्टिवल असिदा सरुक याननबगिदमक लाक्लिबा टूरिस्ट सिंग लोकल विजिटर्स सिंग दा हेन खुदोंग चाननबगिदमक फेस्टिवल असिगे वेन्यू की कोइबदा टूरिस्ट पुलिस बोट मरांग कायन थमले करिगुंबा ट्रैफिक रूल्स असी थवैददुना टाइमिंग असिदा नॉर्मल रूट सिनरंबा तारगदी मोटर व्हीकल्स एक्ट की मखादा लौखटप याबा एक्शन लौखटकनी हाइकी हयेंदगी हौदुना नुमित तरानी पांथोकदोरिबा संगाई फेस्टिवल 2022 की सरुक अमा ओइना मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS ना सिंधुना संगाई फिल्म फेस्टिवल पांथोकनबा सेम साबा लोइरे हाइना MSFDS के एग्जीक्यूटिव बोर्ड मेंबर माखोनमनी मोंगसाबना फोंदोखरे ngasi MSFDS की प्रीव्यू रूम दा पांथोकपा पामुइसिंग उनबदा महाकना हाई पांथोकदौरिबा फिल्म फेस्टिवल असी नवंबर 23 कुनिपान फाउब चथगनी मसिदा हंदकता अवार्ड फंगलखरबा फीचर फिल्म नॉन फीचर फिल्म सिंग नुमित कुदिंगी स्क्रीनिंग तौगनी मसिदा फेस्टिवल असिबु येंगबा लाकपसिंगसु MSFDS ता संगबिरक्तुना मणिपुर फिल्म सिंग असि मित्यंग ताबियु मियामगी चथोक चसिनगी खुदोंग चाननमगिदमक MSFDS की नोंगपोक थंगबा थोंगसु हांगदुना थमगनी फेस्टिवल असी हेक लोइबगा मणिपुर की डिस्ट्रिक्ट सिंगदा स्टेट अवार्ड फंगखरबा फिल्म सिंग उतनबा मफम मफम अदुगी ऑर्गेनाइजर सिंगा खुसमनदुना पांथोकपा हौरगनी फोंदोकी नारकलबा मतमदा खग अनाबा येंबगी हैनबी थादोक्तुना नारक्त्रिंगै खंदोकननबा होटमिनसी मणिपुर कैंसर नाबगी चांग वांखलक्लिबा सी अफबा खुदम नत्ते हाइना राज्य सभा के MP लैसेम बचना जावना फोंदोखरे कंगलैपा कनबलु चही सभी सहयोग फाउंडेशन देवदेश प्रतिष्ठान अमदी लिजर लाइब्रेरी नसिंदुना वांखै महेउबम लंपाक पांथोकपा 1 डे ब्रेस्ट कैंसर अवेयरनेस प्रोग्राम अमदी मेगा हेल्थ कैंप ता अथोइबा मिथुंगलेन ओइना सरुक यारदुना महाकना हाई अखोई मियोइबना नारकलबा कांदा अनाबा लायेंबगी थबक असी थादोक मिनबा चंगले नारकलबा मतुंगदा लायेंबा असिगी महुत नाद्रिंगैदा चेकअप तौथोकपगी हैनबी थमसी मसिना अरुबा लैना नागदबा सिंगदगी मांगजौनना खंदोक्तुना कनबा ngambagi खुदोंसाबा फावबलै
कैंसर लाइना असी तमथीब लाइना अमा ओइरी मसी नाबा मिगी मसिंग हेंगलकपा असी तराइना लौबा चुमलोय अना लायंगी मटांगदा अमदी तरु तनानबा लमदम सिगे इपा इपु सिंगना मायोरोलदगी ताकपी तंबिरंबा कया लई वाइसिटपा वाइतैबा इंखोल सुबा इसा हुमांग ताहनबगी चटनबी असी अखोइना ngakna chatlabadi akchangda kanaba oigani haiki thoramduda akhanaba mithulen oina saruk yakiba social welfare minister haikam dingona hai miyam hupna cancer lainagi matangda aware oiba yamna mathau tare mioi humbudra test tawada mioi taruk ti cancer detect tawre haiba asina taklibadi lamdam asidasu cancer lainagi phibam aruba phibam amada leire haibasini maram asina asigumba awareness program sing asi lamdam asigi kachin koya yauna mipung khuding khangminaduna laina asigi narak kadabadagi ngakthok haunanaba hotnaba tangai phade phungdokhi Manipur State TV Cell amadi Community Radio Ohum haibadi Radio Nongin Radio Loktak amasung Diamond Radio Khongjomga punna kusamnaduna Smart ki mityeng makhada pangthok kadaba Pradhan Mantri TV Mukt Bharat Abhiyan ki awareness program gi thoram ngasi Gambhir Shopping Arcade BT Road laiba Radio Nongin gi auditorium da hodukre Community Radio Ohum asige Kuthangda Taugadaba awareness program thorum asida State TV Cell gi official sing State TV officer Waikhom Sasi Singh amadi community radio station ahum gi program executive sing yauna staff sing na saruk yaki thorum ga mari leinana State TV officer Waikhom Sasi Singh na haikibda TV laina asi Bharat ki laimai dagi mapung fana muthatnanaba hotnabada miyam gi achouba thodang lei lakliba 2025 phawada Bharat dagi TV mafung fana muthatnaba sahi si September 8 da Bharat ki president na hodokhiba awareness program asi miyam da paksanna khanganabagi pandam da radio station ahum asida thagadabani Malem amadi jati ki thakta pangthokpa tongan tongan ba masana changdamnabada medal loroklaba sanaroi singbu okpaga loinana ikai khumnaba utpagi thorom ama ngasi Kaching District Kickboxing Association KDKBA na sinduna Multipurpose Community Hall Kaching Mayalekaida Kaching SC ex MLA Y Surchandrana athoy mithunglen oiduna pangthokre thoramduna Kaching Municipal Council gi ex councillor Penkak Silatki President P Chanal na thorammapu aduga ex chairperson Singh M Inakunbi amadi KSS Radhamani social worker KSS Kennedy na akanaba mithunglen sing oina dais da pamki ngasi okiba sanori sing di sahi sigi July kulumdoida Kolkata West Bengal da pangthokiba Wako India Children Cadets and Juniors National Kickboxing Championship ta KG marphuma thoigi category da gold lawrakraba M Abhya Singh KG Yankhaimanga category da bronze lawrakrabi L Mirza Devi KG humphum dogi category da silver lawrakraba N Malem Nganba category asmakta da bronze lawkiba TH Jinath KG humpu category da silver lawrakiba Rahul amadi KG Nifutaret ki category da bronze lawrakraba M Banerjee ni championship asida yaukiba M Bijen M Gobind amadi Sadananda su ngasigi thoramduda okki ngasi okiba atai sanaroi singdi sahi sigi November thada New Delhi da pangthokiba Wako Indian International Kickboxing Tournament ta KG Kuntra category da silver phanglakraba Ice Nishita Chanu KG Yankhaitaru ki category da silver phanglakrabi Jengkhom Thoithoi Devi KG Marpudra Mathoi gi mathaki category da gold lawrakraba M Avya KG Yankhaitaru ki category da gold lawrakraba M Ronald KG Kuntra ki category da gold lawrakrabi K Yaisna Chanu team manager KSS Jani Singh aduga Srinagar Kashmir gi Sher Kashmir Indoor Sports Complex ta hokiba October thada pangthokpa 6 Asian Penkak Silat Championship 2022 da gold lawrakraba N Boinau amadi KG Nifumanga ki Kanglup da silver lawrakrabi H Vidyalakshmi sahi sigi July thada Malacca Malaysia da pangthokpa 19th World Penkak Silat Championship ta saruk yakiba N Milan aduga mamang sahi 2021 gi November da Nepal da pangthokkiba second Osaka International Games
2021 da kg yankai ter ki category da gold lawrakraba P Regan amadi kg nifumanga gi category da silver lawrakraba and Birgit Coach Y Biren National Coach and Nanau amadi International Coach and Yaipaba Maitai ni Mapalam da satuna NEET amadi JEE gi coaching yawba Pangdraba lamdam asigi mahiroi singda exam sing asi coaching gi khudong chaba pinaba Idu Truth Quota Coaching Center haina mingthonba residential coaching center ama hiang thangda leiba ireima eco park ta hangdokre Idu Truth Learning Solution Private Limited na chalaigadaba coaching institution hangbagi thorom aduda REMS ki deputy director and Indra Kumar retired MCS officer L Kunjo amadi MYSU gi advisor M Amutombi yauna maru oiba mioi kayana saruk yaki loinana thorom adugi manungsanna chahi asigi NEET amadi JEE gi exam da mai pakraba Idu Truth ki mahiru yankai dasu achamba khudol piduna pukning thawatki thorom aduga mari leinana Idu Truth Learning Solution Private Limited ki MDL Manimoholna ngasi hangliba center asi Manipur da leiba institution singi manungda ahanba kota gi facility phangba institution ni loinana center asina mithoi mihelaba amadi laita lairaba mahiroi singdasu makhal kya gi khudong saba pigani haiki Act is policy ki achouba mafam ama oirba moregi kaithel area gi street lamp sing yakhi dabana maram oiraduna mai gan khidaba tha anirom farak labasu ngasi phawda yangsin binanaba leitaba amagum leiri mai ngandaba asina mioi kya sathok sasin tawbada khudong sahandabata natana amambagi khudong chaba lauduna pamdaba thodok tholakpada masigi daita kanana pugadori hainasu moregi myamna hangnarakli Educational Guide Center ECG Thawal Moijingna Sinduna First Village Level Talent Hunt Examination 2022 ngasi Moijing Chingya da leiba Moijing Upper Primary School da pangtokre Talent Hunt Examination asida khungang asi class 3 dagi 9 phawgi mahiroi chani romna saruk yaki hiram asigi matangda ECG Thawal Moijing gi President Abdul Razak na phongdorokpada quality education purakpada asigumba ahen athoi tanabagi exam sing asi yamna mathau tai masina khungang asigi mahiroi sing aina hendaba yade manalo daba yade haiba wakhalonda hona ningbagi apamba soidana lakani haiba pandamda pangthokpani haina phongdokhi Private Rehabilitation Center sing registered taunanaba inspection committee na center singda hangliba wahang singda lengaki guideline da panba wafam kaya nathai asoiba sing asi semdoktriba fawba hojik chathariba inspection gi thabak asi lepiu haina Drug Users Foundation for Human Rights and Justice ki advisor RK Nalini Kantana phongdokre Kaishampata leiba Community Network for Empowerment kon gi office ta paumisinga unaba amada Nalini Kantana non-funded private rehabilitation center sing registration taunanaba lengak na chatharakliba khongthang thagatli registration apply torpa center singda chattuna inspection committee na hangliba wahang sing asida maru oina human rights violation amadi hiram kayagi wahang yaudre wahang sing asigi apunba mark chamagi manungda humbudra phanglabadi direct registration tauba 50 dagi hena phanglagana tha taruk provisional oina thamlaga temporary registration tauba amadi 50 gi makhada phanglagana registration tauhandaba haina palli masigi mathakta center hangliba mioi adu karigumbada case amada conviction taukiba oirabadi registration tauba yadaba kariguma center aduda human rights violation tauragadi mark kun kakpa haina lairibani karigumba wahangsing asi yaudrabadi siasang khara nikthina thamba amadi malhanba rehabilitation center sing human rights violation kaya taurabasu adumak registration pigadoribra haibasi achoba wahang ama orekli haiki Nalini Kantana makatana training monitoring and evaluation gi matangdasu hana training piraga center da leiriba singda hangada wahang sing training sungpi pidingai hangle gadget ta thokiba amadi
पनखिबा वाफमसिंग नाथैदुना चथरिबा इंस्पेक्शन कमिटी की खोंथांग खुदक्ता लेपु रजिस्ट्रेशन की प्रोसेस मपुंग फाहनसी हाइखी उकलना सिंधुना हंदक लेबाक की इनिंगथौ लैसेंबा सनाजाउबा अमदी चीफ मिनिस्टर नोंथोम बिरेन सिंह यावना पांगथोकिबा मेरा मिफमना लेपकिबा वारेप की मतुंग इन्ना लाकलिबा पोइनुगी नोंगा पानबदगी हौरगा था खुदिंगी नोंमा पानबा अमदी तारा मंगानी पानबा हाइरिबा नुमित अनि असि नोंपोक निंगथौ पांथोइबी यारिपोक टॉप चिंथागी लाइसंग असि लाइथोंग हांगलगनी हाइरिबा था खुदिंगी अनिरक लाइथोंग हांगदोरिबा नुमितसिंग असिदा लेबाक ख्वाई मियामना नोंपोक निंगथौ पांथोइबी अनिगी थौगल फंगबिउ हाइना नोंपोक निंगथौ पांथोइबी थौगल कांगलुप यारिपोक टॉप चिंथागी माइकेदगी खंगलकली यूनाइटेड प्रोग्रेसिव फार्मर्स एसोसिएशन हैरोक सिंधुना ngasi हैरोक पार्ट 2 देवी मानतोपता लौलोकपा लोइरबा मतुंगदा माइपाकना महिमरोंग थाननबा सन थादोक तनबगी मटांगदा लौमी मियामगी ओइबा मिफम अमा पांगथोखरि मिफम अदुदा लाइस्रम इबोटोन कन्वेनर यूनाइटेड प्रोग्रेसिव फार्मर्स एसोसिएशन हैरोक थोकचोम भाइकुन फार्मर अमदी थौनाउजम इंगोचाना थरोंगी प्रेसिडेंट मेंबरसिंग ओइना सरुक याकी ngasi khananenaba mifam aduda hairok ki lomi kayana mot kaya phungdoknaki mifam aduna kupna khanaraba matungda concerned district magistrate mai naba department amadi concerned minister da aiba chirol thaduna san thadokpa thingnanaba thabak paikat pinanaba haijaba hairok ki lomi punamakna united progressive farmers association gi member oiminaba hairok ta laiba san gi masing khangdokminaba hairok ki lomi miyamna पाइखटलक्पा थबक थरोम सिंगदा अमत्तो इना सपोर्ट तोमिनबा हाइबा वारेप सिंग लौखी ngasi जिरीबाम डिस्ट्रिक्ट की बहुपरादा लैबा जिरीबाम म्युनिसिपल काउंसिल की मल्टी यूटिलिटी कॉम्प्लेक्स ऑडिटोरियम द जिरी न्यूज नेटवर्क कमिटी जिरीबाम न सिंधुना तारानिपान सुबा जिरी न्यूज नेटवर्क की मपोक कुमोन थोरमगा मरी लेनना जिरीबाम डिस्ट्रिक्ट अमदी मणिपुर स्टेट की ओइना फर्स्ट कैक्रेवम सनातन सिंह मेमोरियल बेस्ट Media Persons Award 2022 Lanthok Kipugi Thoram Pangthokre Award Asi ISTB gi Paumi and Sanajauba Maitei Amadi Jirbam District ki ISTB gi correspondent Oiribi Kumari L Fazalem Bichanuda Kusinakre Thoram Aduda Jiri News Network Committee Jiribam gi Vice President P Singomani Singh Elite TV Imphal gi editor Jit Ningombam Jiri News Network JNN Jiribam gi editor in chief Seram Hirajit All Jiribam Working Journalists Union Jiribam के President NG Bishwajit Singh Amadi GIMET Jiribam के Lifetime President Dr. Chandam Kamal Singh All Jiribam United Clubs Association Jiribam के President Mutum Baipaksana Mangang Retired Superintendent of Police Jiribam Moirang Them Mubi Singh MPS Amadi Atai Tongan Civil Organization Social Workers Singh na Thorom Asida Chief Guest President Guest of Honor Amadi Special Guest Oina Sarukyaki Apunba Manipur Matam Isai Kanglo Bisnupur Center ki Best of Amik 2022 Khananaba Taranipan Suba Preliminary Round Ngasi Oinam gi Usak Khangdabi Community Hall the Pangthokre Ngasi gi Thoram Aduda Retired Chief Secretary O Nabakishore Amik Bisnupur Center ki President T.H. Swami Kumar NIELEIT Infal the Director and Devasandra District Family Welfare Officer Bishnupur Dr. L. Kuber Retired Librarian DM College of Science P. Sanajauba President Amik Manipur T.H. Thoiba Social Scientist Dr. I.S. Konthau Jamna Thoiba Mithunglen Oina Saruk Yaki Thorom Adugi Nungi Oiba Warol Piraduna Amik Bishnupur Center gi Hanagi General Secretary Jugindro Mutuana Hai Tha Sigi Tang Tatrukta Saisakpi Kuntare na Saruk Yaduna Screening Pangthoki Hairiba Screening Asidagi Miyoi Taramanga Khangatlaga Ngasi Preliminary Round Asi Pangthokpani Hairiba Round Asidagi Ahanba Anisuba Amadi Ahum Suba Khangatlaba State ki Thakta Manipur gi District Manga Haibadi Imphal West Imphal East Thawal Kaksing Amadi Bisnupur dagi Miyoi Ahum Khangatlaga Best of Amik 2022 Khangani Haiki Laimarol Khorjai Kol Laikol Imphal Sahi Ama Subna Tha Khuding ki Satharakpa Maharaj Kumari Binodini ki Chahi Cham Subampok Numit ki
Tara suba thagi thoram ya school police land leba Manipur Dramatic Union da Maharaj Kumari Binodini gi maramda lecture ama pangthokre ngasigi thoram aduda Padam Sri Aribam Syam Sharma Laikol gi president Khetri Mayum Subadani amadi Saknai Rabi Saishakpi Chongtham Kamalana Athoiba Mithunglen thoram mapu amadi akhanaba Mithunglen oina saruk yaki thoram asigi matang da Laikol gi secretary Guru Aribam Ganapriya na hai nupi aibi singtagi oiba look Laimarol Khorjaikol Laikol founder president Oirambi Maharaj Kumari Binodini gi lising makada Laikol asi khumang yona chaukhatpa ngamlakhibani mahakna laikhidraba matungda mahaki wakhalonda thabak thorom kaya sathaduna lakpagi saru ama oina handak 2022 asida mahaki sahi chama surakpaga iroinana Laikolna akhanaba thoram ama oina mahaki wat centenary gi thoram Laikolna tha khudingi pangthoktuna lakpagi saruk ama oina ngasisu maga naknaramba loinaramba kayadagi aikhoina khangningsba tamjaningba mahaki punsi wari kaya adu khanghonabagidamak thoram asi maru oina pangthokpani phongdokhi West Bengal gi Siliguri city gi slum area amada maichakpagi thodokta yamdrabada miyoi 12 sokre amadi yum yankairom maina chakre soklabasingi manungdagi firefighter ama yauna miyoi ahum laikannari ataidi first aid piraba matungda discharge tokre mai adu ward number 35 da laiba Rana Vasti da namidangi pung nipalom tabada sakpa horakhibani official singna haikibada fire tender nipana mai chakpa adu muthatki mai sakro yum singda laiba miyoi sing adu temporary shelter singda thamduna darkar oibasing piri hairi city adu da laiba union minister gi Minister of State for Education Subhas Sarkarna mafam aduda chattuna yengchinkre local political leaders sing su thodok thopam da chattuna yengchinki police commissioner Akhilesh Chaturbedi na haikibda mai chakibagi maram khangbangamdri yum kayada thamlamba gas cylinder kayasu pokhayaktuna mai chakpadu yamna thuna yangna sandoroki slum area aduda miyoi lising anirom laibani hairi aroibada moroiba pau amuhanna Kakchingda Governor Award yauna tongan ba mana kunmari miyoi yankai humdoida lanthokre hayengdagi pangthokpa haugadoriba sangai festival silliba lengakpu RK Meghena thagatpa phongdokki amasung naraklaba matam khaktada layeng-bagi hainabi thadoklasi haina MP Laisemba Sanajawbuna hairi ngasigidamakta di paudam pijaba mata asolo sinjare miyang tabiro khwai punakpu amuka hanna khurumjari